mayambo ahma maktada kanglei lepung wari channel gi maikadegi mayambo amukka hana tarab nokchari ngasisu aigi subscriber amakana thabirapa wari ama mayamda khudol tamjarage haiduna putuna lakchari wari selang thoksekhiba matamda soikhiba langkhiba yarabasu mayamna nungsibiduna ngakpiyo haiduna hajari wari se hodringai mangwanana channel asibu ahanba thengnabiba oiraba taragadi subscribe amadi like share tawiramu haiduna hajari adudi wari se haujarake aigi lepham chapchabidi hajararoge adabu aigi lephamdi bisnupur yoramdaidani matamado 2020 gi matamni matamaduda aina class 10 thabagi boarding te leiringai matamda thengnakhiba wari amakhakni numidado aibu imaga babagana boarding da thinjalakpuna meni matamaduda aigi imanaba singso ai lakpaduda yamna harawrami makhoina asumna hairaklami nangkai khara ngana changlaklamadi kitang dusu nungai kadawni nangsiti thengman kreda imanaba singaduna adu hairakpaduda imaga babagana amuk no'laga asumna hairami isasa pharakta tawbanine masitagidi natawkse nakhoiga nungsi chanana laiminaroko khana sainaba tawbiya deko nakhoibo imanaba singadusu imaga babagada hoi hoi hairami madudagi aigi porakliba posai singado imanaba singaduna aikhoina leiriba rom maduda pusingkhrai madudagi wardenga imaga babaga wari sanarba matungda imaga babaga so boarding adu thadoklamlaga sakhirami babagi imagana salamdaida aingonda sumna hairami ibongo nang kyan tana namanaba singalaiminako mapalipan thopa matamda natomda sakano namanaba ani ohum horaga puna chaminako phare phare mamak babaga su yaurage namanaba singa nungaina lamina horo asi hairamlaga babaga imaga su sakhre aisu boarding da imanaba singa loina bagi nungaiba phanglabasu imaga babaga sakhiba duda aisu pokning de kitang nukse aikhoi boarding gi oina nupa masa singi tumpam se hol ama oina tawraga aikhoi pulap tuminai imanaba singduna asum naigonda hairaki bai karisu nungai taba khaluranuda aikhoi su ahan masanglapa matamdati pokning gaksi amna nungsiri pone nangsu nungsiramgani adabu asum laiminara kanda aikhoi masan tathok tasin tawnara kanda pokning nungsiramba singado loin he kawkibani karisu thoidokpa khaluranuda asum hairakpadada aisu hoi hairaga adam laiminakhi manaba singaduga asumna namit marini mangani di karisu thodokpadi tawrakide aikhoi maselsu yamna nungaina nuksinana laiminarami lairik papasu sangnaina paduna sangnaina tumba tawraga matam chana thabak singada tawraga lairami adabu nongmadi saktoklaba matungda imanaba singaiga reading roomda lairik parami adabu lairik pabagi punglusilakpa kan aduda khoigi warden asu boarding gi reading time lore haiduna aikhoisu aikhoigi bedroom da loina sangnarami adabu ateki imanaba singadudi bedroom da hekta sangbaga makhudi loin isisina tumnakrai adabu imanaba ani ohum mamaga aigadi lairik pabagi makhatana adamak leirami aikhoina asum lairik paringai tanja aduda kadom daino khangdaba angang ambagi makholda lao haibagi makholgom tarakhe aisu tariba makhol aduda mona thangalaga tarame e karino kadadagi angang makhona lao na hairiba sibo asok thinglaba kana sida madudagi aina bai nakhoi butabra angang amana kaubagi makholgom lao haibagom tariba sinakhoi butabra imanaba aniduna asomna mo hairaki taye bai ngasai kai taye aduda nang kirani na aikhoina haidok tabani aduda aina mo makha tana mo hangi bai asibu amumuk tawro natraga ngasikisna ahamra madudagi imanaba amana nate bai marakta amumuk mathi phongbani asumna hainarami makhol aduso ngihakki matungda tumina adum lekhre adumna tumina leibaduda aina mo hairami bai makhol su lekhre ado tumna batarose ai isase kainoma tawre ngasina ahanbaniko punsida sumaina thengnariba se mokhol matariba se boarding se karigumba kharadi taronggadaba male nakhodi karimta phawdabra maduda imanaba amana bai karisu hena khanjalunuta asum thengnaraga karisu tawrak loida aikhodi thengnaba toimanbagi karisu thoidokna khanjatreda
ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯝꯊꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯁꯨ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯣꯡꯗꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯇꯤꯟꯊꯛ ꯃꯊꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯩꯒ ꯊꯪꯅꯅ ꯇꯨꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯗꯨꯗ ꯆꯦꯆꯦꯠ ꯂꯥꯎꯅ ꯀꯣꯟꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯁ ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯑꯗꯨꯝꯅ ꯀꯣꯟꯁꯤꯜꯂꯛꯏꯗꯨꯕꯨ ꯍꯩꯅꯗꯦꯕ, ꯈꯔ ꯂꯥꯞꯊꯣꯛꯎꯕ." ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯚꯥꯏ, ꯂꯥꯡꯒꯅꯨ. ꯇꯤꯟꯊꯛ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯧꯔꯤꯕꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯥ?" ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥꯗꯣ ꯐꯥꯛꯇꯣꯛꯂꯒ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯥꯏꯗꯒꯤꯅꯣꯍꯦ? ꯅꯪꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ. ꯑꯍꯤꯡ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯁꯥꯟꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯌꯥꯔꯦ ꯇꯨꯝꯃꯣ. ꯍꯩꯅꯕꯤ ꯃꯄꯥꯗꯅꯒ ꯂꯩꯔꯦ. ꯈꯨꯅꯤꯡꯁꯤꯅ ꯅꯃꯥꯏꯗꯨꯗ ꯇꯨꯃꯤꯟ ꯇꯨꯝꯃꯣ ꯅꯪ." ꯏꯃꯥꯟꯅꯕꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯀꯔꯤꯝꯇꯗꯤ ꯈꯨꯝꯗ꯭ꯔꯦ꯫ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯀꯣꯡꯅ ꯑꯗꯨꯝ ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯕ꯭ꯂꯥꯡꯀꯦꯠ ꯑꯗꯨ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯀꯤꯅ ꯀꯤꯅ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯔꯪ ꯃꯅꯨꯡꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯂꯧꯊꯣꯛꯂꯛꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯩ ꯊꯥꯒꯠꯂꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯝꯇ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯖꯦꯡ ꯆꯥꯏꯔꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯒ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯋꯥꯈꯜ ꯑꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯊꯟꯇ ꯄꯪꯅꯣꯛꯇ ꯅꯣꯛꯂꯒ ꯑꯩꯅ ꯈꯪꯖꯔꯤꯕ ꯃꯣꯟ ꯑꯗꯨꯗ ꯀꯣꯛꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯖꯤꯜꯂꯒ ꯑꯗꯨꯝ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯋꯥꯔꯗꯦꯟꯒ ꯑꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯏꯀꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯔ ꯋꯥꯔꯗꯦꯟꯁꯨ ꯑꯩꯒꯤ ꯐꯤꯚꯝ ꯑꯗꯨ ꯈꯪꯕꯗꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯀꯧꯔꯒ ꯌꯨꯝꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯌꯨꯝꯗꯁꯨ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯑꯩꯕꯨ ꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯌꯨꯝꯗ ꯂꯩꯔꯣ, ꯑꯗꯨꯒ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯆꯪꯒꯦꯁꯨ ꯆꯪꯂꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯃꯃꯥ ꯍꯥꯏꯔꯒ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯕꯣꯔꯗꯤꯡꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏꯅ ꯊꯦꯡꯅꯍꯧꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯤꯊꯗꯅ ꯇꯝꯂꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯚꯥꯏ, ꯅꯪ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯧꯔꯛꯏ." ꯃꯗꯨꯗꯒꯤ ꯑꯩꯅ, "ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯚꯥꯏ?" "ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯕꯣ, ꯑꯍꯤꯡꯁꯤꯗꯀꯣ ꯑꯀꯣꯏꯕꯁꯤꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ, ꯑꯗꯨꯒ ꯇꯤꯟꯊꯛꯁꯤꯗꯅ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕ ꯆꯥꯏꯔꯛꯄ, ꯃꯤ ꯑꯃꯅ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯕꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤꯗ, ꯑꯗꯨꯒ ꯂꯥꯏ ꯇꯣꯡꯂꯛꯄ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯕꯣꯔꯗꯤꯡꯁꯦ ꯂꯩꯇꯕꯤꯗ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯒ ꯑꯦꯛꯖꯥꯝꯁꯦ ꯊꯥꯔꯁꯤꯔꯥꯎꯐꯥꯎ ꯈꯜꯂ ꯄꯣꯠꯅꯤꯗ." ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯦ ꯚꯥꯏ, ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ." ꯑꯁꯤ ꯍꯥꯏꯅꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯕꯁꯨ ꯂꯦꯞꯄ ꯀꯧꯕꯗꯤ ꯅꯥꯏꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯁꯤ ꯁ꯭ꯀꯨꯜꯒ ꯄꯨꯜꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯕ ꯏꯕꯣꯛ ꯑꯃꯗ ꯑꯩꯅ ꯍꯪꯉꯤ, "ꯏꯕꯣ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯃꯤꯗꯥꯡꯗ ꯌꯥꯝꯅ ꯇꯝꯅꯩ꯫ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯕꯣ? ꯏꯕꯣꯛꯍꯣꯏꯗꯤ ꯑꯍꯜꯅꯤꯅ ꯋꯥꯔꯤ ꯈꯔꯁꯨ ꯈꯪꯂꯝꯒꯅꯤ." ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨ ꯅꯨꯄꯥꯃꯆꯥ, ꯅꯈꯣꯏꯅ ꯇꯝꯅꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯣꯡꯁꯣꯡ ꯑꯣꯏꯅ ꯇꯧꯔꯒ ꯏꯁꯨꯛ ꯁꯨꯛꯂꯒ ꯅꯥꯄꯤ ꯁꯤꯡꯅꯥ ꯉꯥꯛꯇ ꯍꯧꯔꯝꯃꯤ꯫ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯛꯄ ꯖꯒꯥ ꯈꯔꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯄꯣꯠꯂꯣꯏꯕ ꯇꯧꯔꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯪ ꯑꯁꯤꯒꯤ ꯃꯅꯥꯛ ꯅꯛꯂꯨꯕꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯇꯝꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯈꯣꯏꯅ ꯇꯝꯅꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯑꯃꯨꯛ ꯁꯥꯈ꯭ꯔꯦꯗꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯩ ꯊꯥꯅꯕ ꯃꯪ ꯑꯗꯨꯁꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯈꯨꯟꯖꯦꯜ ꯑꯁꯤꯗ ꯁꯥꯈ꯭ꯔꯦꯗꯅ." ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯅꯒ ꯀꯤꯔꯒ ꯂꯩꯔꯦ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯦꯇ꯭ꯔꯤꯛꯇꯗꯤ ꯊꯥꯔꯒꯦ, ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯨꯛ ꯁꯨꯛꯂꯒ ꯌꯥꯝꯅ ꯑꯀꯤꯕ ꯃꯇꯧꯅꯤ꯫ ꯃꯄꯥꯗꯨ ꯂꯥꯜꯂꯒ ꯆꯠꯄ ꯐꯥꯎ ꯀꯤꯅꯔꯤꯕꯅꯤ꯫
Matamdi asum chakibana aiso school adudagi metric pass tawraga tholakhi aduga top school amada 11 12 tamjari wari si matang swaida losinjari karigumba adum matamgi isada aseng bathokpa wari kumba lebiragadi aikhoina pithok jariba WhatsApp number sida thabiraknaba ningsingjari ngasigidi kaina naba yathani jari mathangi video da amuk thingnarase.